ꯄꯨꯂꯤꯁꯅ ꯆꯦ ꯊꯣꯛꯏ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯄꯨꯂꯤꯁꯀꯤ ꯆꯦꯁꯦ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯨꯡꯉꯥꯏꯗ ꯊꯣꯛꯏ ꯃꯌꯥꯝ ꯇꯨꯝꯅꯔꯀꯥꯟꯗ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯀꯥꯟꯗ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯅꯣꯡꯃꯩ ꯈꯔ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯂꯣꯏ ꯈꯨꯝꯈ꯭ꯔꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯂꯣꯏ ꯑꯝꯇ ꯌꯥꯎꯔꯔꯣꯏꯀꯣ ꯅꯣꯡꯃꯩ ꯑꯁꯨꯛ ꯐꯥꯔꯦ ꯅꯣꯡꯃꯩ ꯃꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗꯣ ꯁꯨꯄꯟ ꯄꯟꯗ꯭ꯔꯦꯕ ꯄꯟꯗꯦꯀꯣ ꯅꯣꯡꯃꯩꯗꯣ ꯀꯥꯏ ꯂꯩꯔꯝꯕꯒꯤ ꯅꯣꯡꯃꯩ ꯐꯥꯔꯤꯅꯣꯁꯨ ꯌꯥꯎꯗꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯕ꯭ꯔꯥ ꯈꯣꯡꯕꯥꯟꯗ ꯂꯩꯔꯝꯕ꯭ꯔꯥ ꯀꯥꯏ ꯇꯥꯔꯝꯒꯦꯕ ꯑꯗꯨꯕꯨ ꯍꯦꯛ ꯌꯥꯎꯗꯦ ꯃꯣꯏ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯗꯅꯕ ꯊꯕꯛꯁꯦ ꯃꯣꯏ ꯃꯁꯥꯅ ꯇꯧꯖꯒꯦꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯥꯅ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯏ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯥꯎ ꯆꯦꯁꯤꯡꯗ ꯂꯣꯏ ꯎꯅꯔꯦ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯥꯡꯕꯨꯁꯤꯗ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯃꯣꯏꯅ ꯂꯧꯏ ꯂꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯃꯣꯏꯅ ꯃꯗꯨꯒꯤꯗꯨ ꯇꯦꯡꯗꯅ ꯄꯤꯊꯣꯔꯛꯑꯒꯗꯤ ꯅꯣꯏꯁꯤꯡꯁꯤ ꯐꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯐꯥꯗꯅꯕ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯀꯣ ꯁꯤꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯤꯡꯗꯗꯤ ꯄꯟꯗꯦ ꯌꯥꯏꯀꯣ ꯆꯤꯡꯗꯗꯤ ꯄꯟꯗꯦ ꯑꯗꯨꯒ ꯃꯔꯝꯗꯤ ꯄꯟꯗꯕꯒꯤ ꯃꯔꯝꯗꯤ ꯆꯤꯡꯗ ꯃꯤ ꯐꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯅ ꯐꯥꯗ꯭ꯔꯤꯀꯣ ꯑꯗꯣ ꯐꯥꯗꯦ ꯁꯤꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯟꯖꯥꯎꯕꯅ ꯍꯥꯏꯔꯗꯨꯅꯤꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯣꯕ꯭ꯔꯥꯒꯤ ꯃꯥꯒꯤ ꯔꯣꯜꯁ ꯀꯣꯕ꯭ꯔꯥꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯅꯨꯃꯤꯠ 95ꯅꯤꯒꯤ ꯏꯟꯗꯛꯁꯟ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁ ꯑꯃꯈꯛꯁꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨ ꯑꯩ ꯃꯇꯝꯁꯤ ꯐꯥꯠꯂꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ CRPFꯀꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯗꯤ ꯆꯠꯄ ꯍꯧꯔꯛꯑꯕꯅꯤ나 ꯃꯣꯏꯅꯁꯨ ꯈꯪꯗꯦ ꯀꯣꯕ꯭ꯔꯥꯅꯁꯨ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯣꯕ꯭ꯔꯥꯅ ꯇꯧꯗꯣꯏꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯑꯥꯔꯃꯤꯅ ꯇꯧꯗꯣꯏꯕ ꯄꯣꯠꯁꯤꯅ ꯀꯔꯤꯅꯣ ꯗꯦꯟ ꯄꯨꯂꯤꯁꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅꯕ ꯑꯝꯇ ꯎꯗꯦ ꯍꯧꯖꯤꯛꯐꯥꯎ ꯎꯗꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯃꯊꯧ ꯇꯧꯔꯝꯕ ꯗꯦꯟ ꯑꯀꯣꯟꯕꯗ ꯑꯦꯗꯤꯁꯅꯦꯜ DG ꯐꯥꯎ ꯀꯥꯈꯤꯕ BSFꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯍꯟꯗꯛꯇ ꯍꯥꯏꯈꯤꯕ ꯂꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯃꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯅ ꯑꯃ ꯇꯧꯕ ꯑꯃꯅ ꯑꯃ ꯇꯧꯔꯒꯗꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯑꯣꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯔꯦꯕ ꯀꯣꯁꯦ ꯑꯗꯨꯅ DGPꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯂꯩꯔꯒ ꯀꯃꯥꯟꯁꯤ DGPꯅ ꯇꯧꯅꯤꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯀꯣꯕ꯭ꯔꯥꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯟꯅꯕ ꯁꯤꯒꯨꯝꯕ ꯂꯥꯛꯁꯟꯕ ꯈꯣꯠꯆꯟꯕꯁꯤꯅ ꯃꯣꯏꯒꯤ ꯑꯣꯏꯔꯒꯁꯨ ꯀꯦꯁ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯄꯨꯂꯤꯁꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯃꯗꯅꯤ ꯑꯗꯨꯅ ꯁꯤ ꯌꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯕ ꯎꯏ ꯀꯣ ꯅꯠꯇ꯭ꯔꯥ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯕ ꯎꯏ ꯗꯦꯟ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯑꯃ ꯁꯤꯕꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯀꯥꯡꯕꯨꯅꯗꯤ ꯃꯤꯆꯝꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯤꯆꯝꯅꯤ ꯂꯣꯏ ꯍꯥꯏꯅꯤ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯁꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒꯁꯨ ꯐꯣꯇꯣ ꯎꯔꯒꯁꯨ ꯃꯣꯏꯗꯤ ꯃꯤꯆꯝꯅꯤꯅ ꯂꯣꯏ ꯍꯥꯏꯅꯤ ꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯆꯝ ꯇꯥꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯆꯝ ꯇꯥꯔꯦ ꯃꯣꯏꯁꯦ ꯀꯣ ꯈꯨꯡꯉꯥꯛꯄ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯃꯣꯏꯗꯨꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕꯅꯤꯗꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯍꯣꯠꯅꯕꯁꯦ ꯀꯌꯥꯝ ꯋꯥꯠꯀꯦꯁꯦ ꯃꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯒꯃꯦꯟꯒꯤ ꯃꯊꯧꯅꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯉꯥꯛꯏꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯉꯥꯛꯄꯁꯨ ꯃꯥꯜꯂꯤ ꯉꯥꯛꯇꯕꯁꯨ ꯃꯥꯜꯂꯤ ꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯗꯦꯟ ꯉꯁꯥꯏꯒꯤ ꯂꯩꯂꯣꯟ ꯋꯥꯐꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯥꯒꯥꯒꯤ ꯀꯌꯥꯅꯣ ꯐꯥꯔꯤꯁꯦ 3 ꯅꯠꯇ꯭ꯔ ꯐꯥꯔꯤꯁꯦ 3 ꯅꯠꯇ꯭ꯔ 3 ꯃꯌꯥꯝ ꯐꯥꯏ 3ꯇꯨ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯃꯣꯏ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯪꯉꯦ ꯅꯠꯇ꯭ꯔꯥ ꯐꯪꯉꯤꯀꯣ ꯐꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯅꯩꯅꯈ꯭ꯔꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯆꯠꯂꯒꯨꯝꯁꯦꯕꯀꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯒ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ CRPꯗ ꯍꯥꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯍꯥꯏꯔꯒ ꯃꯗꯨ ꯍꯟꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯣꯏꯅ ꯊꯤꯔꯒ ꯄꯨꯊꯣꯔꯛꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯀꯨꯏꯅ ꯊꯤꯗ ꯐꯪꯗ꯭ꯔꯒ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛꯇ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛꯇ ꯐꯪꯕ ꯍꯧꯒꯗꯦꯕꯀꯣ ꯃꯗꯨꯁꯨ ꯗ꯭ꯔꯃꯥ ꯃꯈꯜ ꯑꯃꯅꯤꯗ ꯒꯃꯦꯟꯁꯤ ꯃꯔꯨ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯄꯜꯍꯔꯒ꯭ꯔꯥꯝ ꯑꯦꯇꯦꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯄꯜꯍꯔꯒ꯭ꯔꯥꯝ ꯑꯦꯇꯦꯛꯁꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯇꯧꯕ ꯑꯦꯇꯦꯛꯅꯤ ꯃꯤ ꯌꯥꯝ ꯍꯥꯠꯂꯦ ꯀꯣ ꯃꯤ 13 ꯍꯥꯠꯄꯅꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯕ ꯑꯦꯇꯦꯛꯅꯤ ꯇꯦꯔꯔ ꯑꯦꯇꯦꯛꯅꯤꯀꯣ ꯇꯦꯔꯔ ꯑꯦꯇꯦꯛꯁꯤ ꯇꯥꯡ ꯀꯌꯥꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22
mamang sahigi April ki tang kuni thoi da thoi ni ko hoi aduga April ki tang kulum do hek nungan baga ngasagi madus scenery ba terrorism do adugi sketch magi diagram haitar ko masak to ngeno da pau che da thore then miam da sandore social media thadore singma mayam sina moji hat ki bani ko ma ada scenery bisingdo moini ena ko aduna then moidu phaba punba tonana bagi damakta lehum thekba akhoi gi le thengnaraga di madu pau pibiro si hai ko hoi akhoi gi di ngasagi kudo bi thillamni ko thilini karana farino nufi mayam na fai maming bo khangge na hairo maming bo khangge haram tro adai amuk so hare mane police ki holder amusu moi ui manak do ui haimni ko masu yaw uri mitro phaba do natra ma yarom bayai yarom da bayai udi ure dana maso manak do leibindi ure dana then adagi di phara pugre kanana pi gi go do adum khangamani pitho ganda tamthina hat khre ado har pada yawriba mi mayam singdo adugi sketch kai chakrage sin adugi photo kai chakrage kana na phaba do hojuk phaba mayam do open oi disikari gi no sinda indaga men open oi disikan case ti NIA na paire NIA na pairga khuji pothara je habra poram dai ado kanana su kukumina su matang mayam di tawre ko aduga sida sunati samane ya songida angang taru hatpagi suni hoje phawba kanana tawbono si amta khangde natra hek kanana tawbono sima amta khangde justice pi wai sima adam laurga lai natro lai amagi thodoksi loirakanda atopa ama du loirakanda loibai de kaino ngasagi mayamgi iho hor mani horga madugi du wari sanare harani wari sanakana yanaba poraga khoigi strike to di kolop tawre harani kolop torgan amma muk thorani amma dong pairani swaidor matang lamaga hausi kamai to gibu karamba thodo wathok thok toino khoi ngairis naga hapa ngai gidora maitai hapa ngai gidora kamai to gon haiba pot ama laeba ko ar maraksida miyamna taningi ba pawdi atai kemnati ngasagi thodoksingsida senaba misingse phaba punbadune natra phaba punbadune ado nagagi miyamna adagi den maitai mayam amana aduda madu senari ba mayam singdu faw aduga justice pu hiring ida somnakanda akhoi maitai mayam phagalei natro phagalei natro phai du kai ena phari ni kai gi phai no ga nongmei akhoi gi lobagi ni hai bank lut tobagi ni hai thaina gi case ni hai natra sugba mayam ma adagi di mar no pi ma akhoi gi mai thara har khiba re tor har khibagi ni na admai to na police am su yawe na adu mayam mi tara phai natra asongmi na kai do horge sini mayam na hangnari je si mayam na hangnari ba mayam na singnari ba wang sini ko tawgada ba operation na singda phaba na tapakta sangil la phaba khwaidagi line phaba ya ma pham sida thiraga moina esiment ta le dar kamai tawdu na haiba pot ma hojik lai ko aduna hoje khoi ni yengduchi manipur sida kamai torga miyam gi thajabase government miyam thajaba lete hoje miyam nakhiyam seng pot mani miyam na government thajaba lete central government thajaba lete natra thajaba leitabada natana ngasagi moina manipur gi miyam se ngakani aduga den manipur da justice pigani haiba se asibau thajade ko moi makha thek le khoi kem taw ngamoi se khoi adum khali aduna ni ngasa haina dei singje hojiti kamai torge bu ngasa gi wakal na sagatpa mayam ama tawrakanda sisang mayam ama nagagi kangudagi thore sisang singdu da yaure ngasa gi leilon wifi gi khunauge aduda question laga thamba kene pigi kangbu oma na thokre haina dei sinatra na thokre ado akhoi ahamba tabadadi mi ni phumung ni hai akhomadadi mayam moi har ko de samung ni na hai na thokre khulai khadi phawre adu atai di moidi na thokre sini ado security force na question laga thamaba mayam ama question gre aba paw yang na tare ko taraga amo phade na thokre nongmoi di phawre sigi sisu drama makhalamani nongmoi thanama kamai na thoino habo hai wa phai ni lai hoi sig drama makhalamani ko se akhoi ne sangubdi ade do akhoi ne yengubdi ade do na lila si moi sanaman da sanaba lila ne khoi khangde ba ko aduna sigi matang da bokta mayam sigi ka khoi complaint mayam adagi den nuai ta mayam la kan sida aduna central government ta hojik su thajaba leite aduna ni mayam na sa haine to cobra mayam do ko shalle enatra aduga den khoi ningmana manga am tara am kulung kuthra ma haladra yani khalame ba ko aduga nungwidu pukharaga kare adudi ngapum ondibra ngapum ole sine ba khoi haije cobra sing ngapum on gre se sida praman tawe aduna hoje akhoi gi miyam gi thajaba se
ꯊꯥꯖꯕꯁꯤ ꯃꯣꯏꯅ ꯍꯥꯏꯕꯅ ꯑꯣꯏꯕ ꯌꯥꯗꯦ ꯊꯥꯖꯕꯁꯤ ꯀꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯥꯏꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗꯤ ꯊꯕꯛꯅ ꯎꯠꯄ ꯑꯃꯈꯛ ꯆꯪꯉꯦ ꯆꯪꯉꯤꯀꯣ ꯆꯪꯉꯦ ꯁꯥꯎꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯤꯒꯤ ꯖꯁꯇꯤꯁ ꯄꯤꯌꯣꯅ ꯍꯥꯏꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯖꯁꯇꯤꯁ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯏꯁꯤꯅꯤ ꯄꯥꯎ ꯇꯥꯔꯛꯏꯁꯤ ꯎꯔꯦꯗꯅ ꯁꯦ ꯄꯥꯎ ꯃꯌꯥꯝ ꯇꯥꯔꯛꯏꯁꯤꯅꯤ ꯑꯗꯨꯅ ꯄꯥꯎ ꯃꯌꯥꯝꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯦ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯀꯪꯂꯥꯇꯣꯡꯕꯤ ꯑꯦꯔꯤꯌꯥꯗ ꯒꯥꯔꯤ ꯊꯨꯒꯥꯏꯔꯝꯃꯦ ꯒꯥꯔꯤ ꯊꯨꯒꯥꯏꯔ ꯀꯅꯥ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯝꯖꯕ ꯒꯥꯔꯤꯐꯧ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯏꯁꯤꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯊꯨꯒꯥꯏꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯏꯝꯐꯥꯜꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯍꯥꯏ ꯂꯥꯛꯏꯕ ꯀꯨꯀꯤꯁꯤꯡꯗꯣ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯇꯣꯡꯕꯤ ꯐꯥꯎꯔꯒ ꯊꯤꯜꯂꯤ ꯍꯥꯏ ꯀꯪꯂꯥꯇꯣꯡꯕꯤꯁꯤꯗꯤ ꯀꯅꯥꯅ ꯆꯠꯄ ꯌꯥꯍꯟꯗꯦ ꯉꯁꯥꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯃꯐꯝ ꯂꯝꯕꯤꯁꯤ ꯊꯤꯡꯉꯒ ꯂꯩꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤꯗꯣ ꯑꯃꯨꯛ ꯃꯥꯅ ꯄꯨꯔ ꯆꯠꯈꯤꯕꯩ ꯅꯠꯇꯦꯀꯣ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯥꯖꯤꯜꯂꯝꯃꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀꯤꯕ ꯃꯣꯏꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯦꯗꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯕꯗꯨꯒꯤꯅꯦꯕ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯨꯛ ꯍꯧꯔꯦꯅ ꯑꯃꯨꯛ ꯇꯥꯔꯛꯏꯁꯦꯀꯣ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯡꯁꯦ ꯑꯩ ꯇꯥꯕꯁꯤ ꯁꯨꯝ ꯇꯥꯃꯜꯂꯛꯇꯅ ꯑꯩꯈꯣꯏꯗꯤ ꯅꯣꯔꯃꯦꯜꯕꯨ ꯑꯣꯏꯔꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇꯁꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯊꯥꯖꯗꯣꯏꯁꯦ ꯑꯗꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯊꯥꯖꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯊꯥꯖꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯤꯐꯧ ꯇꯧꯔꯤ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯅꯥꯈꯩ ꯁꯦꯡꯅ ꯀꯣ ꯎꯠꯄ ꯑꯃ ꯆꯪꯉꯦ ꯎꯠꯄ ꯑꯃ ꯆꯪꯉꯦ ꯄꯨꯂꯤꯁꯅ ꯆꯦ ꯊꯣꯛꯏ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯄꯨꯂꯤꯁꯀꯤ ꯆꯦꯁꯦ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯨꯡꯉꯥꯏꯗ ꯊꯣꯛꯏ ꯃꯌꯥꯝ ꯇꯨꯝꯅꯔꯀꯥꯟꯗ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯀꯥꯟꯗ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯅꯣꯡꯃꯩ ꯈꯔ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯂꯣꯏ ꯈꯨꯝꯈ꯭ꯔꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯂꯣꯏ ꯑꯝꯇ ꯌꯥꯎꯔꯔꯣꯏꯀꯣ ꯅꯣꯡꯃꯩ ꯑꯁꯨꯛ ꯐꯥꯔꯦ ꯅꯣꯡꯃꯩ ꯃꯤ ꯀꯃꯥꯏꯅ ꯇꯧꯈ꯭ರೆ ꯃꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗꯣ ꯁꯨꯄꯟ ꯄꯟꯗ꯭ꯔꯦꯕ ꯄꯟꯗꯦꯀꯣ ꯅꯣꯡꯃꯩꯗꯨ ꯀꯥꯏ ꯂꯩꯔꯝꯕꯒꯤ ꯅꯣꯡꯃꯩ ꯐꯥꯔꯤꯅꯣꯁꯨ ꯌꯥꯎꯗꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯕ꯭ꯔꯥ ꯈꯣꯡꯕꯥꯟꯗ ꯂꯩꯔꯝꯕ꯭ꯔꯥ ꯀꯥꯏ ꯇꯥꯔꯝꯒꯦꯕ ꯑꯗꯨꯕꯨ ꯍꯦꯛ ꯌꯥꯎꯗꯦ ꯃꯣꯏ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯗꯅꯕ ꯊꯕꯛꯁꯦ ꯃꯣꯏ ꯃꯁꯥꯅ ꯇꯧꯖꯒꯦꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯑꯃꯨꯛꯇ ꯄꯨꯂꯤꯁꯀꯤ ꯆꯦꯗꯣ ꯂꯧꯊꯣꯛ ꯌꯦꯡꯕꯤꯌꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯒꯃꯦꯟꯇ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯐꯖꯅ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯥꯖꯍꯟꯁꯤ ꯊꯥꯖꯗ ꯌꯥꯗꯕꯅꯤ ꯒꯃꯦꯟ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕꯅꯤ나 ꯃꯁꯤꯒꯤꯁꯤ ꯒꯃꯦꯟꯕꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯄꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯥꯔꯃꯤꯕꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯁꯥꯝꯕꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯄ ꯍꯥꯏꯁꯤ ꯍꯣꯡꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯏꯔꯥꯡ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕꯀꯣ ꯏꯔꯥꯡ ꯊꯣꯛꯇꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨ ꯊꯥꯖꯍꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯤꯅ ꯑꯣꯏꯅꯤꯁꯦ ꯑꯩ ꯁꯥꯗꯧ ꯁꯤꯔꯥꯎ